Welcome back to Alice Knowledge Hub. Honzik Ayukta Lakpa Pawamada. Mr. Donald Trump, the President of United States of America, na ceasefire lotwe. Makoi yitawgudaba mission loire. Na Indian Standard Time 9:30 AM sida ceasefire lauthokpaga loina na pung 3 ki matungda ceasefire leiragani haina lauthokre. Masi ke ceasefire se Iran nadi makoi yanaraga lauthokiba nate ayaba leite ceasefire taunadri hairi. Tawigum sung Foreign Minister of Iran Aragasi nadi ceasefire taunimbagi apamba phondokre. Ceasefire asida sengna laibak ahumma consult tawraga tawribra haibasida Wuhang amadi thogai Iran na yadi haibagi pawlakpani Hindustan Times, Times of India aduga Al Jazeera atop news channel ke ada ceasefire gi matangda some kind of news se adum lai but confirm oiba news ti ama bau phangdre ceasefire se lauthokpa matamda ikoi ge Iran ayaba yaudana Donald Trump na karamai ceasefire lauthoino ngarang khakta Qatar Iran na kapsan graba matungda Donald Trump na ceasefire lauthorakpa haibasi sengna masi angakpa ma world pumba sida phawi ado US na mamang da thathakiba nuclear station ahum da thathakiba du nuclear gi ikoi ge Fordo Isfahan Natanz da madugi thathakra matungda Iran na ngarang pakhumpi gi sida US na retaliate torakane na mi khudi makhanna bani adubo retaliate torakpai mohta ceasefire oina lauthore masida US amasung Israel di yanaram bai Iran di yanade aduna di ceasefire lauthokpasina maram moiraga Music world lansi loisan graga santi bhangadra haibase masi mayam gi oibe expectation ne war si loisalaga santi bhangbasina world sida economically aduga Middle East thoi berang si loisan bagi moka amadi oigane aduna Iran su ya famthoi ceasefire to base aduga Israel USA ahum mak mutual understanding amada lansi loisalaga makoi gi laibak ta amanga ta thokri du rebuilding tawraga world si hena santi oiba Prithibia ma halaga purakna bahona si makata na warsa taraga hena di stabilize tawbuduna hena world sida santi phangdana ma masa oigane Strait of Hormuz ta su problem lakuna maram marga oil price ti amne henjelakpa ki chance le aduna Donald Trump gi ceasefire gi se mamang da hata ani piraga no minini gi manung da mu attack torpa gi phibam oidraga di ceasefire asing bai lauthoga di world sida halaga santi purakane have si sabsana thajai aduna makata ba pausing Matung late and update. Thank you.